Lakhipuronline putok saba June gi tang 16 ningthau kaba numit ki Khomjinba Pao tabirase. Ahanbada maruiba Pao Silchar gi MLA Dipayan Chakrabarti na silangduna metric parikhada mai pakna pass tawrakraba mairoi singbu ikai khumnakre. Chanpur Amuthoi Sangit Bidaloy Complex ta free medical camp pangthokre. Thangta masanada silver medal phanglakrabi Urmila Sarmabo haraute amna okre. Borkhola gi Nisintapur Khungangda miyoi humputara romna Trinamool Congress ta mingchankre. Bharat ki khwaidagi chawba sahitya gi kumhai Unmesh International Literature Festival Simla da pangthokodori. Mala Jiribam gi anisuba mapok kumon thorom galoinana Mala Award jentokre. Asangba Communication Imphal na sinduna Saireng Rairik Nungsi Thoiba nainakre amasung International Mayor Cup Kang Tournament 2022 ki final June gi tang 13 da sanargani. Haujik mapungoi pa pau tabirase. Silchar gi MLA Dipayan Chakrabarti na silangduna ngarang handakta metric parikhada Silchar Bidhan Sabha Kendrana Konba Mafam Singdagi Government Amadi Private School Dagi Mai Pakna Pass Tawrakraba Mairoi Singbo Ikai Khumnaba Utkre Thauramda Wangang Laduna MLA Sri Dipayan Chakrabarti na Mairoi Singda Hena Pukning Thawkatpo Aina Thauramasi Silangbani Haina Mahangna Phongdokhi Thauramda Hanagi Kendragi Mantri Govindrapur Kaista Silchar NIT gi Director Sibaji Pontapadhai SP Ramandip Korna Chingba Maroiba Miyoi Kayana Saruyaki বা অধ্যক্ষ যারা রয়েছেন তাদের কথা অবশ্যই স্বীকার করতে হবে যারা প্রতিনিয়ত তাদেরকে উৎসাহ দিয়েছেন তাদেরকে সহযোগিতা করেছেন তাদেরকে ভালোবাসা দিয়েছেন যার জন্য আজকে তাদের মাধ্যমে আমরা এই রেজাল্ট আজকে শিলচর কনস্টিটিউয়েন্সি অর্থাৎ আমার বিধানসভা সমষ্টিতে আমরা দেখতে All Assam Manipuri Doctors Association gi Dr. Singna Kasar Chanpur gi Amuthoi Sangit Bidaloy Complex ta free medical camp ma pangthokre. Chanpur Amuthoi Sangit Bidaloy amasung Rising Race Foundation kusamnaraga ngarang nongmaijing numit June gi tang 12 da pangthokhiba free medical camp aduda All Assam Manipuri Doctors Association gi saknairaba Dr. Singna sarugyakhi. Lem na layeng bagi thorom asibu lamdam asigi miyamna thoidongna penba phungdokna rakre hairi Haryana da pangthokhiba Khelo India Youth Games 2021 da thangta masana da silver medal phanglakrabi hidang mayum Urmila Sarmabo harau tayamba phongdokpagi thoromama Kasar Kamranga gi M Lalmohon gi sangai da ngarang pangthokre haugatlagliba sanaroi singbu pukning thogatpa oina Maisnam Nabakishor Thokjom Premjit Lukram Bisachandra amadi Maisnam Dhirena Taram nokpagi thoromadu silangki Thauramda All Assam Thangta Association Kamranga gi President S. Pradeep, Maipa gi President T.H. Brojen, Social Worker T.H. Premjit, M. Nabakishor, L. Bisachandra, M. Dhirena Chingba Miyoi Singh Saruyakhe. Borkhola Kendra gi manung chana laiba Nisintapur Khungangda Trinamool Congress ki mingchanbagi thoromama pangthokre Abidur Rahman namipama poiduna pangthokiba thoromaduda miyoi humbutara rom TMC luchingba Dr. Maimom Santi Kumar ki kutangda Trinamool Congress ki firal paiduna mingchankre thoromasida Liakot Hussain A. Niren Singh Prem Kumar Singh na chingba miyoi singsu wangangki panbajai Silchar Assam Trinamool Congress ki President Ripun Bora gi ngasi June gi tang 13 gi khongchat asibu mai pakna pa sinba mifamni hairi Mamata Banerjee Abhishek Banerjee Ripun Bora
Ingengi chaichet tarahumdoi ni panba ngarang nongmaijing numit ki yaipharaba korong numit asida malemgi apunba maitei lainenglup kanglaipak ki paring naina chatharakpa thoromgi manung channa oja khuman chawba maitei gi lamjing makhada malemgi apunba maitei lainenglup ki masaloisang ama oiriba kanglaipak ki president Chanam Nabachandra maitei amasung secretary akoijam nganba maitei na sinduna kaibi mayai lekaida nauna miyoi 53 muk maitei aikhoigi isagi inat lainingda amuk hanjilakpagi sari wasak parei hanbagi achamba thoroma ma pangthokre Manipuri Literary Association Mala Jiribamna Sinduna Malagi Anisuba Mapok Common Thorum Amadi Mala Awards Presentation 2021 gi thorum Jiribam gi Babu Parada Laiba Jiribam Municipal Council Multi Utility Complex da ngarang pangthokre Thauramda Imphal Kasar Amadi Jiribam gi Aiba Aibi Tarada Mala Award Kusinaki Imphal gi Soibam Sobita Devi Khuraizam Nandesori Devi Kasar gi Tejmani Kaisam Jiribam gi Moirang Them Satyabati M Maniyaima Moirang Them Tombito na chingba Aiba Aibi Singh Yauki Thoramatuda Manipuri Short Story Society India gi ex-president Ingudam Binod Singh Mala gi chairman F Ahmad Amadi Hilgad Gram Panchayat ki pradhan L Somorendro K Rajo Abucho Saikhom Rajiv Kumar Sharma Abdul Hamid na Ahanba Ayuki session da chief guest president Amadi guest of honor oina sarujaki Konthaujam Amarjit na Taramna okpagi warul piki aduga Lupki Thoburen Pukramam Birenna Pahodok piki Thorom asigi ani suba nungthilgi session da saireng saidinabagi thorom su pangthoki Asangba Communication Imphal na sinduna Manipur Dramatic Union MTU Yai School Police Land Imphal gi auditorium da ngarang haubam nalini na iba saireng rairik Nungsi Thoiba Nainakre Thauramda Cultural Forum ki President Professor Huidam Bihari Laimarol Khorjai Kol Laikol ki President Khetri Subadani Devi Naharol Sahitya Premi Samiti ki President L Upendra Sarmana Chief Guest of Honor amasung President Oiki Manipur University ki Associate Professor Dr. Koizam Santipala Thangjam Ibema amasung Laisram Memona Nungsi Thoiba haina mingthonba saireng lairik asigi maramda kupna naina bikhi Ani Suba Thorom gi sarukta Sahitya Academy Awardee Laimayum Birendra Kumar Sharma na moderator oibiki Sagnai Raba Aiba Birendrajit Telem Rajendra Okram Dr. R.K. Gunachandra Sarat Salam Hobam Priya Kumar Laisram Basanta amasung film star R.K. Hemabati na chingba miyoi kayasu sarujaki Maitei gi jelho masana ama oiriba kang masana bo yokhatuna thambagi pandamda silet leichom leikaida chathariba International Mayor Cup Kang Tournament 2022 Bangladesh ki Amborkhana Panthoibi Kangkhut amasung Malem Leima Kangkhut Banugas final da changkhre ngarang nupi gi Super 6 round da Manipur gi Sri Gopal Dev Kangkhut Assam gi Hailakandi nupi Kangkhut bu thoiki Jun gi tang kunmari da final sanaragani panba yabadi tournament asida India dagi saruk yaba Manipur amasung Hailakandi Kangkhutpu okpagi thoramda Sylhet City Corporation gi Ward 13 gi Councillor Santanu Datta Sontuna Chief Guest oibiki thoramda Lama Bazar Leichom Leikai gi President L Prasanta Member L Mintu H Bijoisu sarujaki hairi Hailakandi Kangkhut ki sanaro sakita pale Mana banda ko na wari hang mo do. Oh, yun. Wari mo. Pasalo wari. भारत की ख्वाइदगी चौबा साहित्य की कुमाई उन्मेष इंटरनेशनल लिटरेचर फेस्टिवल सिमला दा पांथोकदौरी भारत यावना पुन्ना लेबाक तरा मंगागी साहित्य की सगनायरबा अइबा चमरी के कुनमंगा अमदी तोंगान तोंगानबा लोन हुमफुगी ओइबा भारत की ख्वाइदगी चौबा साहित्य की कुमाई अमा ओइगदौरिबा उन्मेष इंटरनेशनल लिटरेचर फेस्टिवल सिमला दा पांथोकलगनी भारत सरकार की मिनिस्ट्री ऑफ कल्चर साहित्य अकादमी अमसुंग हिमाचल प्रदेश की आर्ट एंड कल्चर डिपार्टमेंट ना खुसमनदुना
आजादी का अमृत महोत्सव की सरुक अमा ओइना हिमाचल प्रदेश की शिमला दा जून की तांग 13 तगी 19 फावबा पांगथोकलगनी। फेस्टिवल असी हिमाचल प्रदेश की नाट की लनगई ओइरिबा शिमला की गेटी हेरिटेज कल्चरल कॉम्प्लेक्स अमसुंग टाउन हॉल रीच दा पांगथोकनी। सकनाइरबा मियोय कयाना सरुक यागदबा फेस्टिवल असिदा सिनेमा एंड साहित्य, वर्ल्ड क्लासिक्स अमसुंग भारत की खुद इसिंग, ट्राइबल सिंगी खुद इसिंग, मीडिया अमदि साहित्य, भक्ति साहित्य, यूनाइटिंग कल्चर्स थ्रू ट्रांसलेशन असिना चिंगबा पाक चावरबा हिरम कयादा खननैनगनी लोइनना सैरेंग वारेंग पाथोकपा अमसुंग संस्कृति की थौरम सिंगसु यावरी। अरोइबदा मरोइबा पाव अमुखन्ना सिलचर की एमएलए दीपायन चक्रवर्ती न सिलांगदुना मैट्रिक परीक्षा माई पाकना पास तौरख्रबा माइरोय सिंबु इकाई खुमनख्रे। चांदपुर अमुथोई संगीत विद्यालय कॉम्प्लेक्स दा फ्री मेडिकल कैंप पांगथोखरे। थांगता मसानादा सिल्वर मेडल फंगलख्रबी उर्मिला शर्माबो हरावते यामना ओखरे। बोरखोला की निश्चिंतापुर खुंगंगदा मियोय हुंपुतरा रोमना तृणमूल कांग्रेस दा मिंगचनख्रे। भारत की ख्वाइदगी चौबा साहित्य की कुम्हई उन्मेष इंटरनेशनल लिटरेचर फेस्टिवल शिमला दा पांगथोकदौरी। माला जिरीबाम की अनिसुबा मपोक कुमन थौरम गलोइनना माला अवार्ड जेंटोखरे। असंग कम्युनिकेशन इम्फाल सिंधुना सैरेंग लाइरिक नुंसी थोइबा नैनख्रे अमसुंग इंटरनेशनल मेयर कप कांग टूर्नामेंट 2022 की फाइनल जून की तांग 19 दा सानरगनी। लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।